ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯕꯅꯦ ꯍꯧꯖꯤꯛ꯫ ꯑꯩꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯗ ꯏꯃꯥꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯊꯥꯏꯅ ꯈꯨꯅꯨꯡ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤꯅ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯦ, ꯑꯃ ꯃꯊꯦꯡꯅ ꯊꯣꯛꯑꯩꯗ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤꯅ ꯅꯨꯄꯥꯒꯨꯝꯅ ꯊꯕꯛ ꯁꯨꯕꯗꯤ ꯉꯝꯂꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯈꯣꯏꯕꯨꯗꯤ ꯀꯤꯒꯅꯤ? ꯑꯁꯤꯒꯨꯝꯕ ꯊꯥꯖꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯂꯝꯕ ꯊꯥꯒꯣꯏꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯆꯩ꯫ ꯅꯪ ꯃꯉꯥꯏꯔꯦ ꯊꯧꯅꯥ ꯐꯕ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯥ ꯑꯣꯟꯈ꯭ꯔꯣꯗꯅ꯫ ꯆꯠꯂꯤꯕ ꯁꯖꯠ ꯂꯤꯆꯠꯅ ꯃꯔꯣꯜ ꯑꯃ ꯇꯨꯀꯠꯆꯔꯤꯕ꯫ ꯍꯌꯦꯡ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯅꯕꯤꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯃꯊꯧꯅ ꯂꯩꯕ ꯀꯅꯥꯅꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯤꯅꯦ? ꯃꯁꯝꯗꯣ ꯈꯨꯠꯇꯥꯡꯒꯤꯗꯨꯅ ꯍꯦꯛꯇ ꯍꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯏꯅꯤꯡ ꯏꯈꯥ ꯈꯔ ꯇꯝꯍꯧꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯏꯅꯤꯡ ꯏꯈꯥ ꯇꯝꯂꯨꯒꯅꯤ ꯏꯃꯥ? ꯀꯃꯥꯏꯅ ꯌꯥꯗꯧꯔꯤꯒꯦꯕ? ꯃꯤꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯗꯦ, ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯕꯨ ꯀꯌꯥꯝ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯨꯕꯒꯦ? ꯌꯥꯅ ꯌꯥꯅꯕ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤꯁꯦ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯅꯤꯅꯦ꯫ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ? ꯈꯪꯂꯕꯗꯤ ꯌꯥꯔꯣꯏ, ꯇꯨꯃꯤ ꯂꯩꯕꯤꯔꯣ꯫ ꯆꯠꯄ ꯌꯥꯔꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯂꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯉꯣ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯁꯤꯗ ꯆꯠꯂꯨꯒꯦ, ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯌꯣꯟꯅꯕ ꯊꯕꯛ ꯅꯪ ꯈꯛ ꯇꯧꯒꯅꯨꯀꯣ꯫ ꯏꯃꯥꯕꯨ ꯌꯣꯟꯕ ꯅꯠꯇꯤꯌꯦ, ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯎꯅꯕ, ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯥꯡꯌꯦꯡꯅꯣ? ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯊꯥꯒꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯏ, ꯊꯥꯖꯅ ꯑꯍꯟꯅꯤ꯫ ꯊꯥꯖ ꯃꯥꯒꯤ ꯂꯝꯆꯠ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯊꯥꯒꯣꯏꯅ ꯀꯌꯥ ꯄꯥꯝꯗꯦ, ꯑꯗꯨ ꯃꯥꯅ ꯇꯧꯔꯤꯕꯁꯤꯅ ꯆꯨꯝꯂꯕꯅꯤ ꯍꯥꯏꯅ ꯂꯩꯖꯩ꯫ ꯃꯍꯥꯛ ꯑꯁꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤ, ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯀꯣꯏ, ꯑꯗꯨꯅ ꯅꯨꯄꯥ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯒꯤ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯑꯁꯤꯗꯅꯤ ꯊꯥꯒꯣꯏꯅ ꯍꯦꯟꯅ ꯁꯥꯎꯕ꯫ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯔꯗꯨꯅ ꯋꯥ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛꯇ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯏ꯫ ꯊꯥꯖꯅ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯄꯤ꯫ ꯏꯃꯥ, ꯅꯆꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ, ꯁꯪꯒ ꯆꯥꯎ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯅꯆꯥꯏꯅ ꯈꯖꯤꯛ ꯈꯖꯤꯛ ꯂꯧꯊꯣꯛ ꯆꯥꯊꯣꯛꯄꯅꯤ꯫ ꯏꯁ, ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯆꯥꯅ ꯌꯦꯡꯉꯨꯅꯦ꯫ ꯃꯤꯅ ꯈꯪꯂꯒ ꯅꯪꯕꯨ ꯀꯔꯤꯅ ꯍꯥꯏꯅꯈꯤꯗꯧꯔꯤꯒꯦ? ꯀꯔꯤ ꯍꯥꯏꯅꯈꯤꯗꯧꯔꯤ? ꯀꯔꯤ ꯁꯥꯏꯅꯔꯣꯏ? ꯅꯆꯥꯏꯅ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯐꯕ, ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯒꯗꯕ ꯀꯔꯝꯕ ꯅꯨꯄꯥ ꯌꯥꯎꯏ ꯍꯥꯏꯅ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ꯫ ꯑꯐꯕ, ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯒꯗꯕ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯍꯦꯛꯇ ꯂꯩꯁꯤꯟꯒꯅꯤ, ꯃꯁꯤꯅꯤ ꯏꯃꯥ꯫ ꯅꯪꯒꯤꯗꯨ ꯃꯤꯠ ꯌꯥꯝꯅ ꯅꯥꯝꯕ ꯊꯕꯛꯅꯤ, ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯇꯧꯍꯩꯗꯦꯀꯣ꯫ ꯀꯔꯤꯒꯤ ꯇꯧꯍꯩꯗꯕꯅꯣꯗ ꯏꯃꯥ? ꯅꯨꯄꯥ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯕꯗꯤ ꯌꯥꯔꯒ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯕꯗꯤ ꯌꯥꯔꯣꯏ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯕꯨ ꯊꯥꯛ ꯃꯥꯟꯅꯅ ꯊꯝꯕꯒꯤ ꯋꯥ ꯉꯥꯡꯂꯤꯕꯁꯦ? ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯏꯕꯁꯦ ꯈꯨꯟꯅꯥꯏꯗꯨꯗ ꯍꯤꯡꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯇꯅ ꯁꯦꯝꯕꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯍꯦꯟꯅ ꯆꯥꯎꯍꯟꯒꯅꯤ? ꯏꯃꯥꯒ ꯍꯦꯛ ꯂꯥꯎꯅꯔꯤꯉꯩ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ, ꯃꯤ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯆꯠꯅꯕ ꯊꯣꯔꯛꯄꯁꯤꯗ ꯊꯥꯒꯣꯏꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯍꯩꯃꯥ, ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯤꯍꯦ, ꯃꯁꯤ ꯑꯁꯨꯝ ꯆꯠꯈꯤꯅꯤꯍꯦ. ꯊꯥꯖꯗꯤ ꯃꯥꯅꯕꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯗꯤ ꯇꯧꯗꯨꯅ ꯇꯣꯛꯄ ꯅꯠꯇꯦ, ꯑꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ. ꯊꯥꯒꯣꯏꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯍꯧꯏ. ꯐꯔꯣꯏꯗꯧꯔꯤꯌꯦ ꯃꯁꯦ, ꯐꯔꯣꯏꯗꯧꯔꯤꯌꯦ, ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ. ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯋꯥꯈꯜ ꯈꯖꯤꯛꯇ ꯐꯥꯎ ꯇꯥꯗꯕ, ꯀꯔꯝꯕ ꯍꯥꯏꯅ ꯑꯩꯕꯨ ꯃꯥꯕꯨ ꯉꯥꯡꯅꯔꯁꯤꯒꯦ? ꯃꯃꯥꯏ ꯂꯩꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯍꯦꯛꯅꯕ ꯃꯍꯥꯛ ꯆꯪꯁꯤꯟꯈꯤ. ꯁꯣꯝꯗꯅ ꯈꯨꯜꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯡꯕ ꯃꯊꯟꯗ ꯐꯝꯗꯨꯅ ꯊꯥꯖꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯑꯃꯨꯛꯁꯨ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡꯂ ꯂꯩꯇꯨꯝꯂ ꯈꯨꯟꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯪꯏ. ꯊꯥꯖꯁꯨ ꯊꯣꯡꯕꯕꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ. ꯇꯥ ꯊꯣꯝꯕ, ꯑꯩ ꯂꯥꯛꯏ. ꯀꯌꯥꯝꯕꯨ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯊꯥꯖꯗ ꯌꯦꯡꯗꯨꯅ, ꯀꯨꯏꯕ ꯍꯥꯏꯕꯨ ꯇꯨꯝꯂꯨꯔꯗꯤ ꯃꯤꯀꯞ ꯑꯃꯅꯤꯅꯦ, ꯁꯣꯏ ꯇꯨꯝꯂꯨꯔꯅꯤ. ꯑꯁ, ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯋꯥꯔꯝꯃꯅꯤ. ꯋꯥꯗꯤ ꯑꯩ ꯀꯩꯁꯨ ꯋꯥꯖꯗꯦꯀꯣ. ꯅꯪꯕꯨ ꯉꯥꯏꯕꯁꯤꯅ ꯑꯩꯒꯤ ꯏꯊꯧꯅꯤ, ꯑꯩꯇꯅ ꯑꯗꯨꯝ ꯉꯥꯏꯗꯨꯅꯁꯨ ꯂꯥꯛꯂꯤꯕꯗꯨꯅꯤ. ꯋꯥꯔꯧꯕꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯌꯥꯎꯏꯀꯣ ꯇꯥ ꯊꯣꯝꯕ. ꯁꯤ ꯉꯥꯡꯗꯨ ꯂꯩꯔꯅꯨ, ꯁꯤꯗ ꯐꯝꯃꯣ. ꯂꯥꯛꯂꯕꯅꯤꯅ ꯆꯠꯀꯦ ꯑꯃꯨꯛ ꯍꯥꯏꯔꯛꯂꯅꯤ, ꯊꯦꯡꯅꯁꯨ ꯂꯥꯛꯄ. ꯊꯥꯖ
ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ ꯍꯣꯁꯤ ꯐꯥꯎꯗꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯊꯣꯛꯂꯛꯈ꯭ꯔꯕ ꯏꯃꯥꯅ ꯆꯠꯄ ꯌꯥꯔꯣꯏꯅ ꯈꯥꯝꯗꯅꯅꯦ ꯑꯗꯨꯝ ꯂꯩꯔꯤꯕꯅꯦꯃꯤ ꯑꯗꯨꯒꯤꯅꯦ ꯊꯦꯡꯈ꯭ꯔꯤꯁꯤ ꯑꯗꯨꯗꯤ ꯅꯣꯏ ꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦꯅꯦ ꯀꯩꯅꯣꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯩꯗꯧꯉꯩ ꯆꯦꯟꯁꯦ ꯍꯥꯏꯕꯅꯣ ꯇꯥ ꯊꯣꯝꯕ ꯅꯪ ꯑꯃ ꯆꯦꯟꯕꯒꯤ ꯋꯥ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯩ ꯇꯜꯂꯤꯀꯣ ꯑꯩ ꯃꯗꯨ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯨꯝꯗꯅ ꯏꯃꯥꯅ ꯅꯨꯄꯤ ꯄꯤꯁꯤꯜꯂꯣꯅ ꯑꯃꯨꯛꯇꯕꯨ ꯂꯣꯏꯔꯕꯅꯤ ꯑꯩ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯉꯝꯂꯣꯏ ꯍꯦꯛꯇ ꯍꯥꯏꯕ ꯊꯥꯖ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯝꯃꯨ ꯀꯩ ꯅꯨꯃꯤꯠꯇ ꯆꯦꯟꯁꯤꯒꯦ ꯇꯥ ꯊꯣꯝꯕ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ ꯅꯪꯅ ꯆꯦꯟꯕꯒꯤ ꯋꯥ ꯄꯜꯂꯛꯄꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯂꯥꯎꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯔꯣ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯨꯗꯤ ꯄꯨꯔꯛꯄ꯭ꯔꯥ ꯁꯤꯜꯗꯨꯔꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪ ꯑꯗꯨ ꯄꯨꯕꯤꯔꯛꯄ ꯐꯔꯦꯗ ꯑꯩꯗꯤ ꯅꯪ ꯁꯦꯜꯗꯣ ꯄꯨꯔꯛꯑꯝꯗ꯭ꯔꯗꯤꯅ ꯈꯜꯂꯨꯔꯤ ꯅꯪꯅ ꯍꯥꯏꯕ ꯑꯝꯇ ꯑꯩꯅ ꯀꯧꯕ ꯂꯩꯇꯦꯀꯣ ꯑꯩ ꯂꯣꯏ ꯅꯤꯡꯁꯤꯡꯉꯤ ꯍꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯪꯅ ꯎꯅꯁꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯣꯛꯂꯛꯏꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯄꯨꯕꯁꯤꯅꯤ ꯊꯥꯖ ꯉꯁꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤꯕ ꯑꯁꯨꯝꯅ ꯊꯣꯝꯕꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯁꯨꯝ ꯇꯛꯁꯤꯜꯂꯛꯄꯁꯤꯗ ꯊꯥꯖ ꯃꯁꯥꯗꯣ ꯃꯗꯨꯗ ꯐꯝꯗꯨ ꯂꯩꯕ ꯍꯩꯅꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯊꯣꯝꯕꯅ ꯍꯥꯏ ꯍꯧꯒꯠꯂꯤꯕꯗꯨ ꯀꯔꯤꯒꯤ ꯌꯥꯔꯦ ꯍꯥꯏꯔꯣ ꯇꯥ ꯊꯣꯝꯕ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅꯦ ꯁꯨꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯀꯣ ꯊꯣꯝꯕ ꯆꯍꯤ ꯈꯖꯤꯛ ꯍꯩꯖꯤꯜꯂꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯊꯥꯖꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯌꯨꯝꯗꯁꯨ ꯃꯃꯥꯅ ꯃꯃꯨ ꯄꯨꯁꯤꯜꯂꯛꯇꯕ ꯍꯥꯏꯅ ꯒ꯭ꯔꯤ ꯍꯦꯛ ꯇꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯊꯥꯖ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯪꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯁꯨ ꯊꯥꯖꯗ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯇꯛꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯍꯥꯛ ꯆꯦꯟꯕ ꯆꯣꯡꯕ ꯌꯥꯗꯦ ꯃꯁꯤ ꯃꯍꯥꯛ ꯈꯪꯅ ꯆꯠꯂꯤ ꯊꯣꯝꯕ ꯁꯧꯒꯠꯇꯨꯅ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯅꯪ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯥꯏꯅꯦ ꯃꯗꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯕ ꯌꯨꯝꯗ ꯏꯃꯥꯅ ꯊꯨꯅ ꯍꯜꯂꯛꯎ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯨꯔꯛꯂꯕꯗꯤ ꯄꯤꯕꯤꯔꯣ ꯁꯦꯜ ꯑꯁꯤꯗꯤ ꯄꯤꯅꯤꯅꯤ ꯅꯪꯅ ꯄꯤꯌꯨ ꯍꯦꯛ ꯍꯥꯏꯕꯒ ꯑꯩꯅ ꯍꯥꯟꯅ ꯄꯤꯕꯅ ꯍꯥꯟꯕꯅꯤ ꯊꯥꯖ ꯅꯪꯕꯨ ꯑꯃꯨꯛꯇ ꯌꯥꯔꯣꯕ ꯃꯁꯤꯗ ꯊꯥꯖꯅ ꯊꯣꯝꯕꯗ ꯌꯦꯡꯗꯨꯅ ꯃꯈꯣꯜꯗꯨ ꯅꯧꯊꯗꯨꯅ ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏ ꯇꯥ ꯊꯣꯝꯕ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯩꯁꯥꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯅꯪꯇꯒꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ ꯏꯅꯥꯛꯇ ꯑꯣꯏꯅ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯕꯗꯣ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯨꯃꯤꯠ ꯊꯥꯕꯨ ꯍꯨꯏꯅ ꯆꯥꯕꯗꯧꯅ ꯍꯨꯏꯅ ꯆꯥꯗ꯭ꯔꯁꯨ ꯍꯧꯗꯣꯡꯅ ꯆꯥꯈ꯭ꯔꯕꯅꯤ ꯑꯁ ꯅꯪꯁꯤꯗꯤ ꯅꯪꯅꯦ ꯋꯥꯈꯜꯅꯗꯤ ꯈꯜꯂꯨꯀꯣ ꯑꯩꯅꯦ ꯀꯩꯅꯣꯝ ꯌꯥꯝ ꯇꯧꯔꯤꯖꯥꯠꯅꯤ ꯃꯇꯥꯡ ꯍꯦꯛ ꯆꯥꯕꯒ ꯑꯩ ꯍꯥꯏꯔꯛꯀꯦ ꯉꯥꯏꯉꯝꯗꯕ ꯇꯧꯅꯨꯋꯣ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯩ ꯂꯩꯊꯣꯛꯏ ꯊꯣꯝꯕꯅ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯉꯥꯏꯈꯣ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ ꯃꯁꯤꯗ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯍꯩꯃꯥ ꯑꯩꯕꯨ ꯈꯥꯝꯃꯛꯇꯤ ꯑꯩꯅꯗꯤ ꯃꯥꯒꯤ ꯁꯦꯜꯁꯦ ꯂꯧꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯍꯟꯖꯤꯟ ꯑꯩꯅ ꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯏꯀꯥꯏ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯕꯨ ꯑꯗꯨꯝ ꯆꯠꯄ ꯇꯥꯔꯗ꯭ꯔꯥ ꯁꯦꯜ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯥꯕꯨ ꯎꯅꯕ ꯊꯣꯛꯂꯛꯏꯁꯦ ꯍꯩꯃꯥ ꯁꯨꯝ ꯀꯧꯔꯛꯇꯤ ꯃꯁꯦ ꯊꯥꯖ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯌꯥꯝꯅ ꯊꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯠꯇꯒ ꯃꯍꯥꯛ ꯈꯪꯅꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯎꯅꯩ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯊꯨꯝ ꯂꯧꯊꯣꯛꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯅꯨꯄꯥꯁꯤꯡꯗ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯥꯎꯕ ꯁꯥꯍꯜꯂꯤ ꯊꯣꯝꯕꯅ ꯊꯥꯖꯕꯨ ꯀꯧꯏ ꯊꯥꯖ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯗꯨ ꯄꯨꯈꯤꯗ꯭ꯔꯤ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄꯁꯤꯗ ꯊꯥꯖ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯍꯔꯥꯎꯖꯕꯅ ꯂꯣꯏꯖꯔꯦ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯊꯣꯝꯕꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯦꯜ ꯄꯨꯈꯤꯗ꯭ꯔꯤꯅ ꯀꯧꯔ ꯃꯥꯜꯂꯤ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯊꯣꯝꯕꯅ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯁꯨꯔꯕꯅꯤ ꯊꯥꯖꯅ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ ꯃꯗꯨ ꯐꯪꯕꯗ ꯃꯍꯥꯛ ꯍꯔꯥꯎꯖꯔꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯝꯃꯤ ꯅꯪꯁꯤ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯏ ꯑꯩꯅꯗꯤ ꯑꯗꯨꯝ ꯅꯪꯅ ꯍꯥꯏꯕ ꯌꯥꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯅ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯣ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯧ ꯆꯠꯂꯣ ꯊꯥꯖ ꯃꯈꯣꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯋꯥꯡꯂꯦꯟꯅ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯏꯆꯦ ꯀꯗꯥꯏ ꯆꯠꯂꯣꯏꯅꯣ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯊꯕꯛꯂ ꯅꯨꯄꯥ ꯎꯅꯕ꯭ꯔꯥ ꯑꯉꯥꯡ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯇꯨꯃꯤ ꯂꯩꯖꯧꯀꯣ ꯏꯆꯦ ꯅꯪ ꯈꯔꯗꯤ ꯂꯦꯝꯃꯨꯀꯣ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯗ꯭ꯔꯕꯅꯤ ꯍꯦ ꯇꯨꯃꯤ ꯂꯩꯌꯨ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯊꯥꯒꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯁꯤꯟꯗꯅ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ ꯆꯠꯄꯗꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗꯤ ꯃꯤꯆꯤꯅ ꯍꯟꯅꯐꯥꯎ ꯌꯦꯡꯂꯣꯏ ꯃꯃꯥ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤ
ꯍꯦꯟꯕꯗ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯃꯁꯤ ꯋꯥꯡꯂꯦꯟꯅ ꯆꯪꯉꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯃꯥꯜꯂꯦ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯧꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯔꯛꯏ ꯃꯁꯤ ꯇꯥꯔꯗꯨꯅ ꯊꯥꯖꯁꯨ ꯐꯠ ꯆꯪꯂꯦ ꯃꯧꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯊꯝꯕꯧꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯀꯔꯤ ꯍꯥꯏꯔꯤꯅꯣꯕ ꯅꯪꯁꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯌꯥꯝ ꯂꯧꯊꯣꯛꯏ ꯍꯥꯏ ꯃꯁꯤꯗ ꯊꯥꯖꯅ ꯁꯥꯎꯗꯨꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅ ꯌꯦꯡꯉꯨꯅꯤ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯍꯩ ꯅꯪ ꯈꯔ ꯍꯜꯂꯨꯀꯣ ꯃꯤꯅ ꯉꯥꯡꯅꯩ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥ ꯏꯀꯥꯏꯖꯩ ꯏꯃꯥ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯊꯧ ꯌꯥꯝ ꯂꯩꯇꯕ ꯅꯨꯄꯥꯅꯤ ꯏꯁ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯂꯒ ꯑꯩꯅ ꯌꯥꯕꯤꯗꯕꯗꯨꯗ ꯃꯥꯅꯁꯨ ꯑꯩꯒꯤ ꯃꯔꯝꯗꯅꯦ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯏꯁ ꯃꯥꯅꯒ ꯑꯗꯨꯝꯅ ꯇꯧꯕ ꯁꯥꯏ ꯃꯥꯅꯦ ꯃꯥ ꯍꯌꯦꯡꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯍꯩ ꯅꯨꯄꯥ ꯅꯍꯥꯒ ꯃꯥꯟꯅꯒꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯣ ꯏꯃꯥ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣꯅꯦ ꯍꯌꯦꯡꯗꯤ ꯈꯪꯉꯦ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯐꯠ ꯊꯣꯛꯈꯤ ꯊꯥꯒꯣꯏꯅ ꯍꯥꯏꯖꯩ ꯃꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤ ꯈꯖꯤꯛꯇꯁꯨ ꯂꯤꯔꯤ ꯈꯣꯏꯔꯤꯡ ꯂꯩꯇꯦ ꯃꯁꯤ ꯋꯥꯗꯧꯔꯤꯗ ꯋꯥꯡꯂꯦꯟꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯦ ꯀꯩ ꯊꯣꯡꯉꯤꯅꯣ ꯀꯔꯤꯕꯨ ꯊꯣꯡꯅꯤꯌꯦ ꯑꯔꯩꯕ ꯑꯃ ꯊꯣꯡꯂꯤꯕꯅꯤ ꯍꯋꯥꯏꯁꯤꯒꯣ ꯏꯃꯥ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯍꯥꯎꯈꯤꯗꯦ ꯅꯪ ꯑꯃꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯈ꯭ꯔꯕ ꯆꯠ ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯨꯁꯣ ꯍꯧꯒꯠꯇꯨꯅ ꯏꯟꯁꯥꯡꯗꯤ ꯍꯧꯍꯜꯂꯣ ꯍꯥꯏꯁꯤꯅꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯊꯥꯒꯣꯏꯁꯨ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯃꯈꯥ ꯆꯠꯊꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯗꯨ ꯊꯥꯖ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯊꯝꯕꯧ ꯍꯣꯏꯗ ꯆꯠꯂꯤ ꯃꯈꯣꯏ ꯌꯨꯝꯗ ꯆꯪꯗꯨꯅ ꯇꯥ ꯊꯝꯕꯧ ꯂꯩꯕ꯭ꯔꯣ ꯏꯃꯨꯡꯗꯒꯤ ꯊꯝꯕꯧꯒꯤ ꯃꯃꯥ ꯂꯩ ꯃꯍꯜꯗꯨ ꯊꯣꯛꯂꯛꯏ ꯃꯥꯅ ꯍꯪꯉꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯏꯅꯦ ꯇꯥ ꯊꯝꯕꯧꯗꯤ ꯃꯥꯕꯨꯡꯇ ꯀꯧꯊꯣꯛꯄꯤꯔꯣ ꯃꯥꯗꯤ ꯄꯥꯠꯂꯣꯝꯗ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯈꯤꯕꯅꯤꯅꯦ ꯍꯜꯂꯛꯇ꯭ꯔꯤ ꯃꯉꯣꯟꯗꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯄꯥꯠꯇ ꯍꯥꯏꯕ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯄꯥꯠ ꯇꯝꯅ ꯆꯠꯂꯤ ꯄꯥꯠꯄꯥꯜ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯊꯝꯕꯧꯕꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯁꯖꯤꯛ ꯐꯥꯜꯂꯤꯕ ꯊꯝꯕꯧꯕꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯗ ꯃꯥꯅ ꯇꯥ ꯊꯝꯕꯧ ꯑꯩ ꯅꯪ ꯊꯤꯔꯛꯏꯅꯤ ꯊꯝꯕꯧꯗꯤ ꯊꯥꯖꯅꯒ ꯃꯥꯕꯨ ꯑꯗꯨꯝꯅ ꯊꯤꯔꯛꯄꯗꯨꯗ ꯏꯪꯉꯪꯉꯛꯏ ꯁꯖꯤꯛ ꯐꯥꯟꯕꯗꯨ ꯇꯣꯛꯇꯨꯅ ꯅꯪ ꯅꯩ ꯊꯤꯔꯛꯏꯕ ꯑꯩ ꯅꯨꯃꯤꯠꯅꯨꯅꯤ ꯊꯥꯖ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯁꯦ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ꯭ꯔꯥ ꯊꯥꯖꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯏꯁ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯅꯪꯅ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯩꯕꯨ ꯑꯩꯅ ꯀꯔꯤ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯏꯕ ꯇꯥ ꯊꯝꯕꯧ ꯑꯗꯨꯝꯅ ꯈꯛꯇꯧꯅꯨ ꯆꯨꯝꯅ ꯂꯩꯉꯁꯤ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯎ ꯁꯟꯗꯣꯛꯄ ꯁꯥꯔꯤꯅꯣ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯝꯕꯧꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯅꯣꯛꯊꯣꯔꯛꯂꯦ ꯊꯥꯖꯕꯨ ꯌꯦꯡꯗꯨꯅ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤꯀꯣ ꯃꯇꯨꯡꯗ ꯇꯧꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ ꯃꯁꯤꯗ ꯊꯝꯕꯧꯅ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯆꯞ ꯂꯦꯞꯇꯨꯅ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯌꯥꯗꯕꯒꯤꯅꯤ ꯃꯗꯨꯗꯤ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯌꯥꯗꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯦ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯍꯣ ꯑꯗꯨ ꯈꯪꯂꯕꯗꯤ ꯅꯁꯥꯅꯅꯦ ꯈꯣꯡꯐꯝꯗꯣ ꯑꯗꯨꯝ ꯍꯟꯗꯣꯛꯆꯧ ꯅꯨꯡꯁꯤꯕꯁꯤꯕꯨ ꯂꯥꯏꯔꯩꯅ ꯈꯨꯟꯕꯅ ꯈꯥꯏꯕ꯭ꯔꯅꯦ ꯃꯗꯨꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯒꯤ ꯋꯥ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯤꯒ ꯅꯨꯡꯁꯤꯅꯒꯗꯕ ꯅꯨꯄꯤꯗꯣ ꯅꯠꯇꯦ ꯅꯨꯄꯥꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯁꯅꯥ ꯂꯨꯄꯥ ꯁꯥꯟꯕꯁꯤꯔꯣ ꯅꯪꯒꯤ ꯂꯝꯆꯠ ꯃꯁꯤꯗ ꯊꯥꯖꯅ ꯁꯥꯎꯅꯤꯡꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯊꯝꯕꯒꯤ ꯃꯃꯥꯏꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯣ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯈꯪꯕꯩꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯈꯨꯠ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯅꯨꯄꯤꯅꯕꯨꯗꯨ ꯉꯝꯕ ꯅꯪꯅ ꯑꯩ ꯁꯦꯟꯅꯕꯗ ꯌꯥꯝ ꯋꯥꯔꯝꯂꯅꯤꯕꯣ ꯃꯇꯝꯕꯨ ꯃꯥꯡꯗ꯭ꯔꯣ ꯀꯩ ꯀꯥꯟꯅꯗꯕꯗ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯗꯨ ꯅꯪꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯇꯥ ꯊꯝꯕꯧ ꯅꯪ ꯈꯨꯄꯥꯛ ꯑꯃꯨꯛ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯪꯅ ꯉꯁꯤ ꯇꯧꯔꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯅꯣꯡꯃꯗꯤ ꯅꯪ ꯁꯣꯏꯗꯅ ꯅꯄꯤꯗꯒꯤ ꯅꯄꯤ ꯇꯥꯔꯛꯀꯅꯤ ꯍꯥꯏꯌꯣ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯃꯤꯁꯤꯡꯁꯦ ꯖꯥꯠꯅꯤꯀꯣ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯐꯠ ꯆꯠꯈꯤ ꯊꯝꯕꯧꯅ ꯃꯊꯃꯣꯏꯗ ꯍꯥꯏꯖꯍꯧꯏ ꯊꯥꯖ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩꯀꯣ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯁꯦ ꯂꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯉꯥꯏꯒꯦ ꯑꯩ ꯅꯪꯕꯨ ꯉꯥꯏꯒꯦ ꯃꯥꯕꯨ ꯌꯦꯡꯅ ꯂꯩꯍꯧꯏ ꯊꯥꯖ ꯃꯁꯤꯟꯗꯨ ꯄꯦꯟꯅ ꯊꯝꯕꯧꯗ ꯉꯥꯡꯂꯝꯂꯕꯗ ꯃꯊꯃꯣꯏꯗꯨ ꯈꯔ ꯅꯨꯡꯉꯥꯏꯖꯔꯤ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗꯒꯤ ꯈꯖꯤꯛ ꯍꯥꯏꯊꯈꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯗꯨꯅ ꯃꯁꯤ ꯑꯌꯤꯡꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯍꯣꯏ ꯏꯆꯦ ꯂꯣꯏꯗ꯭ꯔꯤꯕꯨ ꯆꯠꯂꯁꯦ ꯂꯣꯏꯔꯦ ꯊꯣꯛꯂꯛꯑꯒꯦ ꯐꯤꯗꯨ ꯃꯌꯥꯟꯗꯨ ꯊꯣꯛꯂꯛꯏ ꯊꯥꯖꯅ
ꯐꯖꯔꯦ ꯌꯥꯔꯦ ꯏꯆꯦ ꯆꯠꯂꯁꯤ ꯈꯔ ꯃꯀꯦ ꯁꯦꯝꯒꯦ ꯇꯧꯕꯅꯤꯗ ꯆꯠꯂꯁꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯂꯝꯕꯤꯗ ꯆꯠꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯥꯖꯅ ꯍꯪꯉꯤ ꯁꯦꯜꯕꯨ ꯄꯤꯔꯛꯑꯕꯣ ꯄꯤꯕꯨꯗꯤ ꯄꯤꯔꯛꯏ ꯁꯤ ꯐꯥꯎꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯉꯥꯡꯅꯈ꯭ꯔꯕ ꯅꯆꯤꯟ ꯊꯤꯌꯥꯅꯤ ꯊꯥꯖ ꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯈꯅꯥꯎ ꯀꯥꯏꯁꯦ ꯈꯔ ꯀꯪꯕꯖꯥꯠꯅꯤ ꯏꯆꯦꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯤꯃ ꯅꯣꯏ ꯇꯥꯅꯤꯡꯊꯦꯝꯁꯦ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯏꯗ ꯊꯥꯖ ꯈꯖꯤꯛ ꯍꯦꯛ ꯄꯦꯟꯗ꯭ꯔꯗꯨꯅ ꯋꯥ ꯑꯃꯅꯤ ꯍꯦꯛ ꯍꯥꯏꯔꯨꯕꯗꯅꯦ ꯐꯨꯒꯤꯒ ꯆꯩꯒꯤꯒ ꯑꯁ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯅꯤꯡꯊꯦꯝꯒ ꯅꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯛꯂꯒ ꯂꯨꯍꯣꯡꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯃꯥꯅꯤꯅꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯈꯪꯗꯦꯗ ꯊꯥꯖ ꯃꯉꯣꯟꯗ ꯂꯩꯔꯛꯄꯁꯦ ꯑꯩꯗꯤ ꯏꯅꯤꯡ ꯑꯃ ꯏꯇꯨꯡ ꯇꯨꯡꯖꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯣ ꯑꯩꯅ ꯉꯔꯥꯡꯗꯣ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯐꯨꯔꯤꯠ ꯑꯃꯒ ꯐꯤ ꯑꯃꯒ ꯂꯩꯒꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯉꯥꯡꯕꯅꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯉꯁꯥꯏ ꯑꯌꯨꯛꯅꯦ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯁꯦꯜꯁꯦ ꯈꯔꯗꯤ ꯄꯤꯔꯝꯃꯤ ꯑꯩꯅꯗꯤ 2 ꯂꯩꯒꯦ ꯈꯟꯕꯅꯤ ꯑꯣꯏꯔꯔꯣꯏ ꯐꯨꯔꯤꯠꯂ ꯀꯩꯅꯣꯝꯇꯪ ꯂꯩꯔꯒꯦ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯏꯆꯦ ꯑꯩꯉꯣꯟꯗ ꯁꯦꯜ ꯌꯥꯎꯔꯤ ꯐꯤꯗꯨꯁꯨ ꯄꯨꯂꯞ ꯑꯗꯨꯝ ꯂꯩꯔꯣ ꯑꯩ ꯂꯩꯕꯤꯔꯒꯦ ꯌꯥꯔꯅꯤꯗ ꯊꯥꯖ ꯀꯩꯒꯤ ꯌꯥꯕꯅꯣ ꯑꯩ ꯑꯗꯨꯝ ꯂꯩꯔꯒꯦ ꯑꯩꯅꯁꯨ ꯏꯆꯦꯒꯤ ꯀꯩꯅꯣꯝꯃ ꯂꯩꯒꯦ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯛꯂꯤꯕꯅꯤ ꯑꯩꯕꯨ ꯊꯥꯖ ꯏꯆꯦꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯂꯤꯕꯁꯤꯗꯤ ꯑꯩꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯄ ꯈꯨꯗꯤꯡꯗ ꯏꯆꯦꯒꯁꯨ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ ꯉꯥꯏꯈꯣꯅꯦ ꯊꯥꯖ ꯅꯪꯗꯤ ꯌꯥꯝꯅ ꯐꯔꯦꯀꯣ ꯅꯨꯄꯥ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯕꯅꯤꯅ ꯁꯦꯜꯒ ꯋꯥꯠꯇ꯭ꯔꯦꯕ ꯑꯩꯕꯨ ꯅꯣꯏ ꯇꯥꯅꯤꯡꯊꯦꯝꯁꯦ ꯈꯪꯍꯟꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯅꯔꯣꯟꯗ ꯀꯣꯏꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯅ ꯃꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯏꯆꯦ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯂꯥꯏꯅꯥ ꯅꯥꯕ ꯍꯧꯔꯛꯑꯕꯣ ꯁꯨꯝ ꯋꯥꯈꯜꯁꯤꯗ ꯖꯥꯠ ꯈꯜꯂꯛꯏꯕ ꯏꯈꯨꯠꯁꯤꯗꯗꯤ ꯁꯦꯜꯁꯤ ꯀꯩꯝꯇ ꯄꯥꯏꯗ꯭ꯔꯦꯗꯣ ꯐꯖꯕ ꯐꯤ ꯐꯅꯦꯛꯁꯨ ꯁꯦꯠꯅꯤꯡꯉꯤ ꯏꯅꯤꯡꯉꯤ ꯑꯍꯥꯎꯕꯁꯨ ꯆꯥꯅꯤꯡꯉꯤ ꯑꯃꯠꯇꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯍꯦꯛꯇ ꯀꯣꯏꯔꯒ ꯌꯦꯡꯂꯁꯤ ꯍꯥꯏꯔꯣ ꯈꯟꯕꯨꯗꯤ ꯈꯟꯕ ꯑꯗꯨꯗ ꯑꯃꯨꯛ ꯀꯤꯖꯔꯤꯕ ꯑꯃꯇꯪ ꯑꯣꯏꯅ ꯀꯣꯏꯕꯨ ꯀꯩꯗꯧꯒꯦ ꯏꯆꯦꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯑꯩꯁꯤꯟꯒꯦ ꯅꯨꯄꯥꯒꯤꯗꯤ ꯀꯩꯁꯨ ꯋꯥꯠꯇꯦ ꯅꯪꯗꯅꯤ ꯊꯥꯖꯅ ꯅꯣꯛꯇꯨꯅ ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯔꯦꯗꯅ ꯑꯗꯨꯅꯕꯨ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯥꯅꯤꯡꯕꯗ ꯆꯥ ꯂꯩꯔꯤꯕꯁꯤꯅꯤ ꯀꯜꯂꯛꯆꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯍꯣꯏꯁꯦ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯑꯩ ꯍꯦꯛꯇ ꯁꯦꯝꯃꯛꯑꯒꯦ ꯑꯌꯦꯡꯕꯤꯁꯨ ꯊꯥꯖꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯇꯤꯟꯅꯔꯨꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯌꯧꯔꯦ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯅꯤ ꯊꯥꯖ ꯅꯨꯄꯥ ꯎꯅꯕ ꯆꯠꯅꯕ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯛꯏ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯕ ꯐꯤ ꯐꯅꯦꯛ ꯑꯍꯟꯕꯗꯨ ꯁꯦꯠꯂꯤ ꯃꯪꯒꯣꯜꯗ ꯊꯣꯛꯇꯨꯅ ꯎꯈꯣꯡꯇꯦꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯉꯤ ꯊꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯆꯠꯅꯕ ꯊꯧꯔꯥꯡꯂꯤꯕꯗꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯆꯠꯅꯕ ꯊꯣꯔꯛꯂꯕ꯭ꯔꯥ ꯅꯪ ꯍꯣꯏ ꯏꯃꯥ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯏꯕꯦꯝꯃ ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤ ꯅꯪ ꯃꯁꯤ ꯀꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯏꯃꯥ ꯅꯨꯄꯤ ꯑꯣꯏꯕꯗꯨꯅꯕꯨ ꯐꯅꯦꯛ ꯁꯦꯠꯂꯤꯕꯁꯤꯅꯤ ꯐꯅꯦꯛꯇꯨ ꯁꯦꯠꯂꯕꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯉꯥꯛꯅ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯀꯗꯥꯏꯗꯒꯤ ꯂꯦꯝꯕꯅꯣꯗ ꯏꯃꯥ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯁꯤꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯐꯪꯗꯣꯏꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯨꯝꯅ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯕꯁꯤ ꯀꯗꯥꯏꯗꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯅꯪꯗꯦ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯕ꯭ꯔꯣ ꯍꯣꯅ ꯆꯥꯏꯅ ꯉꯁꯤ ꯎꯅꯔꯨꯗꯧ ꯅꯨꯄꯥꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯆꯥꯅꯤ ꯉꯁꯤꯁꯦ ꯃꯥꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯔꯛꯀꯅꯤ ꯑꯗꯨ ꯂꯧꯕ ꯆꯠꯂꯤꯕ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯍꯦꯟꯃꯜꯂꯤꯗ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ ꯇꯧ ꯆꯠꯈꯤꯅꯨꯀꯣ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯕꯁꯤ ꯆꯠꯈꯤꯅꯣꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯆꯠꯈꯤꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯆꯠꯂꯅꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯅ ꯑꯩꯕꯨ ꯉꯥꯏꯗꯨ ꯂꯩꯔꯝꯃꯅꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯩ ꯅꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯐꯠꯇꯅꯨꯡꯗ ꯑꯣꯏꯔꯛꯄꯗ ꯅꯪ ꯏꯃꯥ ꯍꯥꯏꯅ ꯈꯛ ꯍꯥꯏꯔꯛꯀꯅꯨꯀꯣ ꯊꯥꯖ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯇꯥꯗꯈꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯆꯤꯡꯌꯥꯗꯨꯗꯅꯤ ꯅꯣꯡꯕꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯁꯤ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯦ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯒ ꯂꯣꯏꯅꯔꯨꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯊꯥꯖꯒ ꯊꯦꯡꯅꯕꯅꯤ ꯊꯥꯖꯒ ꯊꯦꯡꯅꯕꯁꯤꯗ ꯃꯥꯒꯤ ꯃꯁꯥꯗ ꯏꯈꯧ ꯂꯥꯡꯕꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯥꯡ ꯇꯥꯟꯖꯥ ꯆꯥꯕ ꯃꯉꯥꯏꯗꯨꯅ ꯃꯍꯥꯛ ꯈꯧꯒꯪꯅꯅ ꯂꯩꯕꯅꯤ ꯉꯁꯤ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯆꯤꯡꯌꯥꯁꯤꯗ ꯎꯅꯁꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯅꯣꯡꯕꯥꯜꯒꯤ ꯑꯔꯣꯟꯕ ꯂꯝꯆꯠ ꯑꯁꯤ ꯊꯥꯖꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯊꯥꯖꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯅꯣꯡꯕꯥꯜ ꯑꯁꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤꯁꯨ ꯊꯦꯝꯗꯣꯛꯇꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯉꯁꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯅꯥꯏ ꯈꯨꯗꯣꯞ ꯑꯃ ꯁꯥꯏ ꯃꯗꯨ ꯄꯤꯒꯦ
ꯇꯧꯂꯧ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯊꯥꯖꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯤꯒꯨꯝꯕꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯤꯅꯤ ꯃꯍꯥꯛ꯫ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯠꯂꯤ꯫ ꯅꯣꯡꯃꯥꯜꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯌꯦꯡꯏ꯫ ꯇꯥ ꯅꯣꯡꯃꯥꯜꯗꯨꯕꯨ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯁ꯭ꯋꯥꯏꯗ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯥꯕꯨ ꯆꯤꯡꯌꯥꯗꯣꯝꯗ ꯍꯦꯟꯅ ꯆꯪꯁꯤꯜꯂꯤ꯫ ꯍꯟꯗꯛ ꯌꯦꯡꯂꯨꯕꯗꯨꯗꯗꯤ ꯆꯤꯡꯌꯥꯗꯣꯝꯗ ꯅꯣꯡꯃꯥꯜꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯑꯁꯤꯗ ꯂꯩꯔꯦꯅꯦ꯫ ꯅꯣꯡꯕꯥꯜꯅꯁꯨ ꯊꯥꯖꯕ ꯎꯔꯦ, ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯃꯥ ꯂꯥꯛꯇꯤ ꯂꯥꯏꯁꯦ, ꯉꯁꯤꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯁꯣꯝꯗ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯥꯕꯨ ꯉꯥꯏꯔꯒꯦ꯫ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯈꯔꯒ ꯆꯪꯁꯤꯜꯂꯤ꯫ ꯊꯥꯖꯅ ꯍꯥꯏꯖꯩ, ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯤꯕꯁꯤꯅ? ꯑꯩ ꯂꯥꯛꯂꯤꯕꯁꯤ ꯎꯗ꯭ꯔꯕ ꯖꯥꯠꯂ ꯃꯥꯕꯨ? ꯀꯧꯒꯦ ꯇꯧꯕꯁꯨ ꯌꯥꯗꯕꯅ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯃꯥꯕꯨ ꯇꯥꯟꯅꯩ꯫ ꯅꯣꯡꯕꯥꯜꯁꯨ ꯆꯞ ꯂꯦꯞꯂꯦ, ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯊꯥꯖꯅ ꯆꯪꯁꯤꯟꯗꯨꯅ, ꯇꯥ ꯅꯣꯡꯕꯥꯜ, ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯝ ꯑꯁꯨꯝ ꯆꯠꯈ꯭ꯔꯤꯗꯨꯕꯣ? ꯑꯩ ꯂꯥꯛꯂꯤꯁꯤ ꯎꯗ꯭ꯔꯣ? ꯎꯕꯨꯗꯤ ꯎꯏ, ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦꯅ ꯈꯔ ꯆꯪꯁꯤꯟꯕꯅꯤ꯫ ꯑꯩ ꯋꯥꯔꯕꯅꯤꯀꯣ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯁꯤꯗ ꯐꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯥꯀꯜ ꯑꯃꯗ ꯅꯥꯄꯤ ꯃꯊꯛꯇ ꯐꯝꯊꯩ꯫ ꯅꯣꯡꯕꯥꯜꯅ ꯊꯥꯖꯗ ꯌꯦꯡꯗꯨꯅ, ꯊꯥꯖ, ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯅꯪꯒꯤ ꯐꯖꯕꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈ꯭ꯔꯦ꯫ ꯑꯁ, ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ, ꯏꯀꯥꯏꯖꯩ꯫ ꯑꯩꯉꯣꯟꯗꯕꯨ ꯍꯧꯖꯤꯛꯄꯨ ꯏꯀꯥꯏꯔꯤꯕ? ꯑꯩꯁꯤ ꯅꯪꯒꯤꯅꯤ ꯊꯥꯖ꯫ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯥꯖꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯥꯖꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯤ꯫ ꯅꯣꯡꯕꯥꯜꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯂꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯊꯥꯖꯗꯤ ꯍꯦꯟꯅ ꯄꯥꯝꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯤꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯕꯥꯜꯅ ꯍꯥꯏ, ꯊꯥꯖ, ꯃꯁꯤꯁꯤ ꯅꯪꯒꯤ ꯈꯨꯠꯁꯥꯗ ꯁꯤꯔꯕꯗꯤ ꯌꯥꯝꯅ ꯐꯖꯒꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤ꯫ ꯑꯗꯣ ꯁꯤꯁꯤ ꯅꯪꯉꯣꯟꯗ ꯄꯤꯗ꯭ꯔꯤꯉꯩ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ, ꯀꯔꯤ ꯋꯥꯅꯣ? ꯑꯗꯣ ꯅꯪ ꯌꯥꯕꯗꯤ ꯌꯥꯎꯀꯣ? ꯅꯣꯡꯕꯥꯜꯅ ꯃꯥꯒꯤ ꯃꯊꯃꯣꯏꯅ ꯄꯥꯝꯖꯔꯤꯕ ꯏꯈꯧ ꯂꯥꯡꯂꯤꯕꯗꯨ ꯐꯪꯅꯕ ꯃꯗꯨꯒꯤ ꯋꯥ ꯊꯥꯖꯗ ꯍꯥꯏ꯫ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯊꯥꯖꯅ, ꯇꯥ ꯅꯣꯡꯕꯥꯜ, ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯤ ꯍꯥꯏꯒꯅꯨ, ꯑꯩ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯕ? ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯊꯥꯖ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯗꯤ ꯉꯥꯡꯅꯒꯨꯝꯁꯤ, ꯑꯩ ꯂꯩꯁꯥꯕꯤꯅꯤ꯫ ꯑꯁꯦꯡꯕ ꯂꯩꯔꯥꯡ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯁꯥꯠꯀꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯅꯪꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯗꯧꯔꯕꯁꯤꯗꯤ꯫ ꯇꯥ ꯅꯣꯡꯕꯥꯜ꯫ ꯅꯣꯡꯕꯥꯜꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖ ꯌꯥꯅꯤꯡꯗꯕ ꯃꯇꯧ ꯑꯃ ꯎꯠꯂꯛꯄꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏ, ꯈꯨꯗꯣꯞꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯃꯁꯤ ꯈꯨꯗꯣꯞꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯅꯪꯅ ꯌꯥꯔꯕ ꯀꯥꯟꯗ ꯄꯤꯒꯅꯤ꯫ ꯊꯥꯖ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯖꯗ꯭ꯔꯤ꯫ ꯁꯅꯥꯏ ꯈꯨꯗꯣꯞ ꯑꯗꯨꯃꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯥꯝꯂꯕꯅꯤ꯫ ꯅꯣꯡꯕꯥꯜꯅ ꯃꯈꯥ ꯇꯥꯏ, ꯅꯪꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ꯫ ꯑꯩꯅ ꯅꯪꯕꯨ ꯃꯥꯡꯍꯟꯒꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯃꯗꯤ ꯅꯪꯁꯨ ꯄꯤꯕ ꯌꯥꯏꯅ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯒꯅꯤ, ꯁꯥꯒꯩꯗꯨꯒꯤ ꯃꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯪ ꯋꯥꯈꯜ ꯈꯜꯂꯣ꯫ ꯊꯥꯖ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯑꯣꯟ ꯈꯜꯂꯤ, ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯇꯁꯦꯡꯅ ꯈꯨꯗꯣꯞ ꯑꯗꯨꯗ ꯃꯤꯇꯥꯔꯨꯕ ꯄꯥꯝꯂꯨꯕꯅ ꯑꯁꯨꯝꯅ ꯃꯍꯥꯛ ꯄꯥꯎꯈꯨꯝꯕ ꯊꯥꯏ, ꯇꯥ ꯅꯣꯡꯕꯥꯜ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯔꯒꯦ꯫ ꯑꯗꯣ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯔꯤꯒꯤ ꯄꯤꯗꯅꯤ? ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯃꯁꯤꯗ ꯅꯠꯇꯦ, ꯋꯥꯠꯂꯤ ꯃꯌꯥꯝ ꯁꯥꯒꯗꯕ꯫ ꯅꯁꯥ ꯄꯨꯝꯕ ꯑꯩꯅ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ ꯉꯥꯏꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯕꯁꯤꯗ ꯊꯥꯖ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯉꯣꯜꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯕ ꯂꯩ ꯑꯃꯗꯤ ꯆꯤꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯥꯖ ꯐꯃꯨꯡꯗ ꯍꯤꯞꯂꯤ꯫ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯃꯑꯣꯡꯒꯨꯝꯕꯅꯤ꯫ ꯉꯁꯥꯏ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ꯫ ꯑꯃꯨꯛ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯈꯨꯗꯣꯞ ꯈꯨꯠꯁꯥꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯏ꯫ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯃꯜꯗꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯄꯤꯊꯣꯛꯂꯝꯂꯦ꯫ ꯃꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯇꯨꯡ ꯇꯥꯔꯛꯄ ꯇꯥꯡꯀꯛꯇ ꯀꯔꯤꯕꯨ ꯑꯃꯨꯛ ꯑꯣꯏꯔꯛꯄ꯫ ꯊꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏ, ꯀꯧ ꯉꯥꯡꯉꯤꯁꯦ ꯇꯥꯗ꯭ꯔ ꯅꯪꯕꯣ? ꯆꯥꯛ ꯆꯥꯔꯁꯤ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯋꯥꯈꯜ ꯑꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯕꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯑꯗꯨꯅ ꯈꯨꯝꯃꯤ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯆꯥꯅꯤꯡꯗ꯭ꯔꯦꯕꯨ ꯀꯩꯅꯣ? ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯁꯤꯗ ꯈꯔ ꯆꯥꯁꯤ꯫ ꯏꯃꯥ, ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯄꯨꯂꯞ ꯆꯥꯍꯧꯕꯅ ꯐꯠꯇ꯭ꯔꯣ? ꯂꯥꯛꯑꯣ꯫ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯥꯏꯕ, ꯊꯣ ꯌꯥꯔꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯉꯁꯤ ꯎꯪꯗꯨꯅꯒ ꯂꯩꯔꯤꯕꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞꯀ ꯄꯤꯔꯛꯇ꯭ꯔꯕ꯭ꯔꯣ? ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯍꯦꯛ ꯌꯦꯡꯏ꯫ ꯈꯨꯗꯣꯞ ꯁꯤꯔꯤꯕꯗꯨ ꯎꯏ꯫
ꯈꯨꯗꯣꯞꯇꯤ ꯄꯤꯔꯛꯄ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎꯪꯂꯤꯕꯗꯨꯅ ꯈꯨꯗꯣꯞꯇꯣ ꯄꯥꯝꯗꯕꯩꯔꯣ ꯏꯃꯥ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯈ꯭ꯔꯦ ꯑꯩ ꯉꯥꯛꯇꯅꯦ ꯇꯨꯃꯤꯟ ꯂꯩꯒꯦ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯁꯦ ꯑꯁ ꯈꯪꯖꯜꯂꯛꯆꯗꯦꯗ ꯅꯣꯏꯒꯤꯁꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯃꯥꯒꯤ ꯃꯁꯥꯗ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯅ ꯏꯃꯨꯡꯗꯨ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯈꯣꯏ ꯏꯀꯥꯏꯕꯅ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯔꯣ ꯏꯆꯥ ꯅꯤꯡꯒꯣꯜ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯑꯁꯨꯛ ꯂꯤꯆꯠ ꯆꯨꯝꯗꯕ ꯍꯩ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯅꯪꯗ ꯁꯤꯈ꯭ꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯁꯤꯈ꯭ꯔꯣ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯄꯦꯟꯗꯕꯅ ꯃꯊꯃꯣꯏ ꯑꯗꯨ ꯊꯨꯝꯍꯠꯈ꯭ꯔꯦ ꯑꯩꯅ ꯅꯍꯥꯟꯅ ꯑꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯏ ꯍꯩ ꯑꯣꯛꯇꯕꯤ ꯂꯤꯆꯠ ꯆꯨꯝꯗꯕꯤ 이몽 ꯑꯗꯨꯗ ꯅꯪ ꯀꯩꯗꯧꯔꯤ ꯍꯥ ꯃꯄꯥꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯁꯔꯥ ꯁꯜꯂꯦꯗꯅ ꯏꯃꯥ ꯑꯩꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯊꯥꯖ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤ ꯇꯨꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯁꯅꯥꯒꯤ ꯂꯤꯛ ꯄꯥꯝꯕ꯭ꯔꯥ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯄꯥꯝꯕ꯭ꯔꯣ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯃꯆꯥ ꯃꯇꯝ ꯑꯗꯨꯗ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪꯅ ꯂꯧꯔꯝꯂꯕꯗꯤ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯝꯈꯤꯗ꯭ꯔꯥ ꯅꯃꯥ ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯑꯩꯅꯦ ꯑꯩ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯩ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯪꯒꯟ ꯑꯗꯨꯗ ꯁꯦꯠ ꯍꯦꯛꯇ ꯊꯥꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯉꯁꯤꯗꯤ ꯏꯆꯥ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯐꯪꯂꯗꯅ ꯂꯩꯀꯥꯏꯁꯤꯅ ꯑꯩꯕꯨ ꯎꯕꯗ ꯇꯤꯟ ꯁꯤꯠꯂꯦ ꯉꯁꯤꯗꯤ ꯏꯀꯥꯏꯕꯤꯔ ꯈꯨꯝꯃꯤ ꯑꯩ ꯅꯪ ꯄꯦꯜꯂꯕ꯭ꯔꯥ ꯍꯥ ꯅꯪ ꯄꯦꯜꯂꯕ꯭ꯔꯣ ꯊꯥꯖꯅ ꯇꯞꯅ ꯏꯃꯥ ꯅꯆꯥꯁꯤ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯅ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯄꯤꯊꯣꯛꯂꯨꯔꯦ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯍꯥꯟꯅ ꯅꯃꯥ ꯑꯩꯅ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯗꯗꯤ ꯅꯪꯅ ꯂꯝꯀꯦꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ ꯍꯩ ꯅꯪꯕꯨ ꯍꯤꯡꯗꯨꯅ ꯂꯩꯅꯤꯡꯂꯤꯕ꯭ꯔꯣ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ ꯊꯥꯖ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯦ ꯃꯥꯒꯤ ꯈꯣꯏꯁꯤ ꯈꯥꯗ ꯏ ꯃꯇꯨꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯅ ꯋꯥꯈꯜ ꯇꯦꯜꯂꯨꯕꯅ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯂꯩꯃꯟ ꯆꯟ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯁꯤꯕꯨ ꯍꯦꯛꯇ ꯌꯥꯕ ꯊꯕꯛꯂꯣ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯕꯨ ꯀꯧꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯈꯤꯒꯗꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯣꯛꯇꯕꯤ ꯅꯪꯕꯨ ꯏꯆꯥꯅꯤ ꯍꯥꯏꯅ ꯌꯨꯝꯁꯤꯗꯅꯦ ꯑꯩ ꯅꯥꯀꯣꯟꯗꯨꯅ ꯈꯛ ꯊꯝꯂꯣꯏ ꯅꯨꯄꯤꯁꯨ ꯅꯨꯄꯥꯒꯨꯝꯅ ꯃꯅꯤꯡ ꯇꯝꯕ ꯌꯥꯏ ꯍꯥꯏꯅ ꯅꯪ ꯌꯥꯝ ꯍꯥꯏꯈꯤꯕꯗꯥꯏ ꯍꯥ ꯍꯧꯖꯤꯛꯇꯤ ꯌꯥꯔꯝꯂꯕ꯭ꯔꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯀꯧ ꯑꯁꯨꯝꯅ ꯑꯁꯥꯎꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯊꯥꯒꯣꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯥꯖ ꯀꯞꯂꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯒꯤꯅꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝꯗ ꯃꯤꯍꯧꯔꯨꯕꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯑꯌꯤꯡꯕꯤꯁꯨ ꯂꯥꯛꯏ ꯑꯌꯤꯡꯕꯤꯁꯨ ꯊꯥꯖꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯅ ꯊꯥꯖꯗ ꯍꯪꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯋꯥꯈꯜꯒ ꯈꯖꯤꯛꯇ ꯈꯟꯊꯍꯧꯗ꯭ꯔꯕꯣ ꯏꯆꯦ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯃꯤꯍꯧꯔꯨꯕ ꯄꯥꯝꯂꯨꯕ ꯍꯦꯃꯟꯕꯅ ꯇꯨꯡꯒꯤ ꯋꯥ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯊꯣꯛꯂꯨꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯦ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯉꯥꯡꯕꯗ ꯂꯣꯏꯔꯦ ꯈꯔꯗꯤ ꯉꯥꯡꯕ ꯇꯥꯕꯅꯤꯅꯦ ꯅꯪꯅ ꯈꯣꯡꯊꯥꯡ ꯁꯣꯏꯔꯨꯕꯒꯤꯅꯤ ꯑꯗꯨ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯏꯆꯦ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯗ꯭ꯔꯥ ꯑꯩ ꯁꯤꯈ꯭ꯔꯣ ꯏꯆꯦ ꯊꯥꯖ ꯍꯥꯏꯍꯩꯗꯦꯅ ꯅꯪꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯁꯤꯒꯅꯤ ꯅꯪ ꯁꯤꯕ ꯌꯥꯗꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯤꯡꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯍꯥꯛ ꯀꯞꯆꯩ ꯇꯂꯛ ꯑꯁꯤꯗ ꯊꯥꯒꯣꯏꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯅꯪꯗꯤ ꯅꯔꯝꯆꯠ ꯃꯨꯠꯄ ꯅꯪꯕꯨ ꯀꯅꯥ ꯅꯨꯡꯁꯤꯕꯤꯅꯤ ꯁꯤꯖꯈꯣ ꯏꯕꯦꯝꯃ ꯁꯤꯖꯈꯣ ꯏꯃꯥ ꯅꯆꯥ ꯁꯤꯈ꯭ꯔꯒꯦ ꯅꯆꯥꯗꯣ ꯍꯨꯄꯤꯔꯣ ꯑꯌꯤꯡꯕꯤꯅ ꯏꯗꯣꯝꯆꯥ ꯄꯨꯛꯅꯤꯡ ꯈꯔꯁꯨ ꯐꯥꯊꯁꯦ ꯊꯥꯖꯅ ꯐꯠꯇꯅꯨꯅ ꯊꯣꯛꯈ꯭ꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯑꯩꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯣꯡꯕꯥꯜꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯦ ꯊꯥꯒꯣꯏꯅ ꯑꯌꯤꯡꯕꯤ ꯅꯪꯅ ꯑꯃꯨꯛꯇ ꯅꯨꯄꯥꯗꯨꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯎ ꯃꯈꯣꯏꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯀꯠꯀꯦ ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯅꯅꯦ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯑꯩ ꯊꯝꯅꯤꯡꯗꯦꯅꯦ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩ ꯍꯌꯦꯡꯃꯛ ꯃꯥꯕꯨ ꯀꯧꯕ ꯆꯠꯀꯦ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯖ ꯅꯪꯁꯨ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ
ꯑꯩ ꯅꯣꯡꯃꯥꯜꯕꯨ ꯀꯧꯒꯦ꯫ ꯁꯣꯝꯗꯅ ꯊꯝꯕꯧ ꯃꯥꯁꯨ ꯊꯥꯖꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯦ꯫ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯍꯥꯛꯁꯨ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯎꯪꯗꯨꯅ ꯐꯝꯂꯤ, ꯋꯥꯈꯜꯗꯅ ꯍꯥꯏꯖꯔꯤ, ꯊꯥꯖ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪꯅ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯈꯛ ꯇꯥꯔꯝꯂꯣꯏꯀꯣ꯫ ꯑꯩꯕꯨ ꯁꯛꯊꯤ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯗꯕꯅꯤ, ꯑꯩꯒꯤ ꯋꯥ ꯑꯃꯇ ꯅꯪꯅ ꯇꯥꯕꯤꯈꯤꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃꯨꯕ ꯂꯩ ꯑꯃꯅ ꯆꯤꯡꯈ꯭ꯔꯦꯀꯣ꯫ ꯊꯥꯖ, ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯊꯝꯕꯧꯅ ꯊꯥꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯃꯥꯒꯤꯗꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯃ ꯂꯦꯞꯀꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯥꯖꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤ ꯃꯍꯥꯛꯅ ꯊꯥꯖꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯗꯨ ꯅꯠꯇꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩꯃꯍꯜꯁꯨ ꯃꯐꯤ ꯑꯅꯥꯟꯕꯗꯨꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯔꯒ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯎꯪꯗꯨꯅ ꯐꯝꯂꯝꯕꯗꯨ ꯎꯔꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯣ, ꯏꯃꯥ ꯈꯪꯉꯤ, ꯏꯃꯥ ꯈꯪꯉꯤ꯫ ꯅꯪꯒꯤꯁꯦ ꯃꯥꯒꯤ ꯊꯥꯒꯣꯏ ꯍꯥꯏꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤ ꯑꯃ ꯂꯩꯕꯤꯗꯣ ꯃꯗꯨꯒꯤ ꯑꯣꯏꯔꯤꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯃꯤ ꯅꯨꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯃꯗꯨꯒꯤ ꯂꯝꯆꯠ ꯃꯣꯠꯄꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯃꯗꯨ ꯅꯠꯇꯅ ꯅꯪ ꯑꯇꯣꯞꯄꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯏꯃꯥ, ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯁꯨꯛꯄ ꯉꯝꯗꯦ꯫ ꯍꯩ, ꯅꯆꯤꯟꯅꯔꯩ ꯀꯦꯟꯗ ꯋꯥꯗꯣ ꯍꯥꯏꯒꯅꯨ, ꯏꯃꯥ ꯇꯥꯅꯤꯡꯗꯦ꯫ ꯏꯁ, ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯝꯆꯠ ꯀꯥꯝꯕ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦ꯫ ꯌꯦꯡꯉꯣꯏ ꯁꯤ, ꯏꯃꯥꯅ ꯉꯁꯤ ꯆꯠꯂꯨꯔꯤꯕꯁꯦ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯛꯅꯕꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯩꯔꯝꯂꯦꯅꯦ꯫ ꯌꯨꯝ ꯀꯩꯁꯦ ꯃꯤ ꯅꯦꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯁꯦꯝꯖꯤꯟꯗꯕ ꯌꯥꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯅꯁꯨ ꯀꯌꯥꯗ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯍꯩ, ꯎꯪꯗꯨꯅ ꯂꯩꯔꯅꯨ, ꯌꯨꯝ ꯀꯩꯁꯦ ꯁꯦꯝꯖꯤꯟꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯡꯖꯕꯅꯤ꯫ ꯊꯝꯕꯧ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯨꯔꯒ ꯍꯥꯏꯖꯩ, ꯂꯨꯍꯣꯡꯕ? ꯑꯩꯕꯨ ꯂꯨꯍꯣꯡꯕ? ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕꯁꯤꯅ ꯊꯥꯖ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯊꯥꯖꯁꯨ ꯆꯥꯛ ꯃꯔꯨ ꯑꯃꯇ ꯆꯥꯗ ꯎꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏ ꯇꯁꯦꯡꯅ ꯀꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯑꯌꯤꯡꯕꯤꯅ ꯅꯣꯡꯃꯥꯜꯒꯤ ꯃꯌꯨꯝꯗ ꯊꯤꯗꯨꯅ ꯆꯠꯂꯤ꯫ ꯎꯆꯤꯟꯅꯆꯤꯟꯅ ꯃꯌꯨꯝ ꯑꯗꯨ ꯐꯪꯂꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯁꯨꯃꯥꯡꯗꯨ ꯂꯦꯞꯇꯨꯅ ꯀꯧꯏ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯤ ꯂꯥꯛꯏꯌꯦ, ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ꯫ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯅꯍꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯀꯅꯥ ꯍꯪꯕ? ꯅꯨꯄꯤꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ꯫ ꯃꯥꯅ ꯈꯨꯝꯃꯤ, ꯅꯣꯡꯃꯥꯜꯕꯨ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ, ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ? ꯃꯥꯕꯨ ꯑꯃꯨꯛꯇ ꯈꯪꯗꯣꯛꯄꯤꯌꯨ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏ ꯌꯥꯅꯤ, ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯣ, ꯐꯝꯁꯦ꯫ ꯅꯨꯄꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, ꯍꯣ, ꯅꯨꯄꯤ ꯑꯃ ꯂꯥꯛꯍꯧꯔꯤꯌꯦ꯫ ꯑꯁꯤꯅ ꯅꯪꯒꯤ ꯀꯌꯥ ꯁꯨꯕꯤ ꯅꯨꯄꯤꯅꯣ? ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯤꯅꯤ, ꯌꯨꯝꯗꯒꯤ ꯍꯦꯛꯇ ꯂꯥꯗꯅ꯫ ꯅꯨꯄꯥ, ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯣꯀꯣ, ꯌꯥꯝ ꯀꯨꯏꯅ ꯐꯝꯍꯟꯒꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯦ, ꯀꯔꯤ ꯋꯥꯅꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯄꯉꯥꯡ ꯉꯥꯡꯉꯣ꯫ ꯀꯔꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅꯣ? ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯅ ꯍꯅꯨꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯣ ꯑꯩꯁꯨꯅꯦ ꯀꯔꯤꯝꯇ ꯍꯥꯏꯖꯔꯝꯂꯣꯏ꯫ ꯇꯨꯃꯤꯟ ꯂꯩꯔꯨ ꯌꯥꯔꯦ꯫ ꯀꯅꯥꯅꯣ ꯑꯌꯨꯛꯁꯤꯗ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ꯫ ꯐꯝꯗꯨ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯔꯗꯨꯅ, ꯏꯆꯦ, ꯂꯥꯛꯄꯤꯔꯦ꯫ ꯅꯣꯡꯕꯥꯜ, ꯑꯩ ꯅꯪ ꯎꯅꯒꯦ ꯂꯥꯛꯏꯅꯤ, ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ꯫ ꯍꯣꯏ ꯌꯥꯏ ꯏꯆꯦ꯫ ꯊꯥꯖꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ? ꯌꯥꯎꯔꯛꯇꯦ꯫ ꯅꯪ ꯃꯥꯒꯤ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ? ꯄꯥꯎ ꯍꯥꯏꯕ? ꯀꯔꯤ ꯄꯥꯎꯅꯣ? ꯑꯩꯗꯤ ꯇꯥꯗꯦꯅ꯫ ꯑꯌꯤꯡꯕꯤꯁꯨ ꯋꯥꯐꯝ ꯑꯗꯨ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯕ ꯌꯥꯗꯕꯅ ꯁꯠ ꯍꯦꯛꯇ ꯍꯥꯏ, ꯅꯣꯡꯕꯥꯜ, ꯊꯥꯖꯗꯨ ꯃꯤꯔꯣꯜꯂꯤ꯫ ꯏꯪꯉ ꯉꯛꯅ, ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯊꯥꯖꯅ ꯅꯪꯕꯨꯅꯤ ꯍꯥꯏ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯦ꯫ ꯅꯪꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯟꯗꯛꯇꯤ ꯂꯥꯛꯇ꯭ꯔꯦ꯫ ꯃꯥꯅ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤ꯫ ꯅꯪ ꯑꯃꯨꯛꯇ ꯍꯧꯖꯤꯛꯃꯨꯛ ꯆꯠꯁꯤ꯫ ꯃꯁꯤꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤꯗꯨ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯩ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯣꯡꯕꯥꯜ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ꯫ ꯑꯌꯤꯡꯕꯤꯅ ꯍꯪꯉꯤ, ꯅꯣꯡꯕꯥꯜ, ꯃꯥꯅ ꯀꯅꯥꯅꯣ? ꯆꯦ, ꯃꯥꯁꯦ꯫ ꯅꯨꯄꯤꯗꯨꯅ ꯁꯠ, ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ, ꯃꯥꯒꯤ ꯅꯨꯄꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯏꯪꯉ ꯉꯛꯏ꯫ ꯅꯣꯡꯕꯥꯜꯗꯤ ꯌꯦꯡꯉꯤ꯫ ꯅꯣꯡꯕꯥꯜ, ꯅꯪ ꯁꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯔꯥ? ꯍꯣꯏ ꯏꯆꯦ, ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯕꯥꯜ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯊꯥꯖꯗ ꯃꯤꯅꯝꯂꯝꯂꯤ? ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗꯤ ꯃꯗꯨꯅ ꯀꯔꯝ ꯇꯧꯕ? ꯅꯨꯄꯤꯗꯨꯅ ꯁꯥꯎꯅ ꯍꯥꯏ, ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯈꯔ ꯋꯥꯖꯧ ꯍꯥꯏꯌꯨ꯫ ꯑꯩꯁꯨ ꯃꯥꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯗꯨꯅ ꯂꯩꯕ ꯆꯌꯣꯜ ꯑꯃ ꯐꯥꯗ꯭ꯔꯤ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯅꯣꯡꯕꯥꯜ, ꯅꯪ ꯑꯃꯨꯛꯇ ꯆꯠꯁꯤ, ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪ ꯑꯃꯨꯛꯇ ꯆꯠꯁꯤ꯫
Kayno iche, migi nupabu hekta pugen haribasibu kayno, madu yaroida. Pumnamak asigi marudi nangi nupa asini. Nupa haibasidi lakna phanaba ngampo nate. Nupi makoyna wakhal tagadabani. Wakhal tadrabanina magi topa lejasanu. Aisu aigi nupasiga hansinaba kuichi. Iche, yumse amuk ainab sinbiran, lengbiro. Asumna thina oina ngangki ayingbisu ikai kaina thuglatlami. Nupiduna mapuroibada lan taba hokre. Nangna nupida asam joklibasibu karigino. Masibu karina phajabuat. Nang sunya mathang mapokta nupi oina popo yuko nang. Ayingbi wakhal nungaita thajagi manakta sangi. Thajasu masi ayingbi lakpa ngaiduna mahak leirambani. Masi ibu ubada mahak na hangi. Iche, kamay taurage, ma thengnarapra. Ma sida lakani haibra. Ayingbi haifam makhangda tumilay thajana muka. Iche, si hayo, maga thengnarapro. Thengnarai, thaja. Nungbaldo, nupi leirab nupa oiramne. Ha, mabo. Magi nupi na buti na ngang lay. Ay mabu purak pangamtre. Tanungbal, nang mo ingonda, pakang niyay na hakibatay ne. Tagoy na tulag to na. Hausiki matamse, mi amat na wak sinatazaba yaba natin. Imano ng wanda, kaya raka na masi hakrabani. Nang namatam lay bakibigta, namaay na haibawada lawte, hindi. Paray ni ba? Nang pokpo na kaisyan, lekha tarabani. Hayram to na imong dapat janki, tazana. Iche, ay nausik awgat si karing. Ay bumakata na hingi ka dyan, Iche. Aying biso, ay pamakang dyan, tazana kap na. Pumnamak, ay nairang parubagi. Dupa na asinga, noy na mapamlabadagi toki bangangkan. Punsisihagan na dyan mayaram na ba di, kaya na nungayin sa kanin. Aying ning dyan, Iche, aying ning dyan. Tagoy na tori mamasada, satlang sili, aduga hay. Sikro salo, nang nasiraga pagatabay. Sikro, tori doon yalaga na, kaday doon siro. Nungma, luhongbagi konzel na matarai, maduda taza na masya aying bidahangi. Iche, kanagi luhongbagi yaubagi. Tamog luhongbagi ni. Ha, tatamog luhongbagi yan. Nang wala ko'y tahan-tahan zaramani, nang nakakyabi kidabani. Taza hene na ningam lagdre, mamitasu, mapi ang magsintaray, ayang bina. Kapkano, nako nga to, tahang lura ba nina, minok may sase, nang ngam na bakhang matari na na. Iche, taza, mga namagi punsida, taruba pataba na, mabu, mina ubuda, din sinabahay ba do oheli. Minok may sa kaya marak aduda, mahakwa na punsilin batari.